ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛꯄꯨ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯂꯨꯞꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯥꯏ ꯂꯚ all the persons who teach Mitai Mayek or Manipuri language to all other persons with sympathy. The organization also I respect participated by this person who love other peoples for teaching Mitai Mayek Manipuri language. Channel asigi mamingna Manipur language feature ayaki mina ngangkham premesor ngasi aina miyamgi mafamda aina khangjaba khara haijagadoriba asi mapung mayek khunung mayek pa haiba asigi matangdani asi chathajarkadaba asi aina mathang mathang haijarake ahanbada pa gi matangda haijarake pa gi sidada lairiba pa haiba mapung mayek khunung ge asigi karam karam sarusingda nenajagadagi haibsu aina khara tamjage ahanbada se number 1 da pa haidokpa hanaugi mawong ani subadana pa haidokpham hakchangi kaya ahum subada haidokpagi mawong pa haiba khunung ye si haidokpagi mawong mari subada pa gi wahan thok definition manga subada pa haiba khunung ye asigi yauba wai sing adu kari kari no haibsi mathang mathang nenajagani ahanbada pa ji haidokpu matamda khanaugi mawong sing ase karam tawgi haibudu ta haijarake ahanbada pa haiba asi haidorpum matamda magi khanaugi mawdu karam tawbige haibasini ngasi nenajagadaba asi se number 355 da manipuri lonsum pathaparing part 35 ta nenagiba adugi makha tarpoina ngasi nenajagadaba asina se number 356 manipuri lonsum pathaparing part 36 and part 5 sidai nenajagadabani aduna haidokpada khanaugi mawong sing ase pa haidokpada ahanbada khaunikte haidi larynx or vocal cord unvibrate haba khonjel thokte unvoice haba aduna pa haidokpa matamda khanaunikte ana khonjel thokte adu targadi mapung mayek kuntare leibagi manung sing asida karam karam mayek sina khaunikte amsung khonjel thokte habtu hanasu hana haijakre adu cha amatang mayamda ningsingjage hanasu hana haijakraba sigi sarsida angtang yengbiu sidida khonjel thoktaba khauniktaba consonant sari khunung yesing ade kari kari no hai matamda kok sampa sil til khau thau hu pham haiba mayik sing asi khonjel thoktaba khauniktabani aduna ikhoina ningsing matamda masigi chart ase maside da ningsing aigadi yamna laina khungba ngami kok sampa sil til khau thau hu pham kok sampa sil til khau sida leijari base kok sampa sil til khau masangda thau hu pham haiba singse sumaina ningsing agadi yamna laina ningsing ba yai kok sampa sil til khau thau hu pham sumai torga ningsing agadi khauniktaba khonjel thoktaba khunung yesing ase irai laina ningsingba yaena haijabani mi khudimaki ningsingbagi tongan tongan ba charging di lerangani aikona sum ningsing jabada uchabani masigi chart ase ade masangda amuk ani subada pa haidok pham hakchangi kaya singado kari kari no haibu tarbadi body parts used for pronunciation of pa adi symbol amasung ngaugi athot pasaruni aduna pa je haidokku matamda hakchangi karam karamba kaya sing ase sizinabage haibagi matangdoni haijarji symbol ama sange ngaugi mathak thangba saru athot pasaru se masi sange aduna somda usari bar char se amutang isida haijarake sidida yengbyo sidida langsagi tholpa nungsida sina sidida forga symbolumda sakhigadabani aduga karigumba leigi maning thangba saruksin ngausidida thangkalagadi ikone symbolumda tholpaje thingakani amasung natolumda
ꯆꯠꯀꯗꯕ ꯅꯨꯡꯁꯤꯠꯀꯤ ꯑꯁꯤꯁꯨ ꯑꯅ ꯊꯦꯡꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯩꯅꯖꯔꯤꯕ ꯑꯁꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯍꯥꯏꯗꯣꯛꯐꯝ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯍꯥꯏꯕꯁꯦ ꯆꯤꯝꯕꯥꯜ ꯍꯥꯏꯗꯤ ꯆꯤꯟꯒꯤ ꯁꯔꯨꯛꯁꯤꯃ ꯆꯪꯉꯅꯤ ꯁꯤꯗꯩꯗ ꯆꯤꯝꯕꯥꯜ ꯎꯝꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯄꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯊꯪꯗ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛ ꯍꯥꯏꯗꯤ ꯉꯧꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯄꯔꯦꯡ ꯃꯊꯪ ꯃꯊꯪ ꯂꯩꯔꯤꯁꯦ ꯅꯝꯕꯔ 7ꯁꯤ ꯁꯣꯐ ꯄꯦꯂꯦꯠ ꯍꯥꯏꯁꯤ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛꯅꯤ ꯑꯗꯨꯅ ꯂꯩꯒꯤ ꯃꯅꯤꯡꯕꯨ ꯊꯪꯕ ꯁꯔꯨꯛ ꯁꯤ ꯅꯝꯕꯔ 15ꯁꯦ ꯁꯥꯏꯁꯤꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯅ ꯊꯕꯣꯟꯕꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯠ ꯑꯁꯦ ꯃꯁꯤꯗꯩꯗ ꯊꯤꯡꯉꯤ ꯑꯗꯨꯅ ꯅꯥꯇꯣꯟꯒꯤ ꯂꯝꯕꯤꯁꯨ ꯊꯤꯡꯉꯤ ꯑꯗꯨ ꯆꯤꯝꯕꯥꯜ ꯆꯤꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯅ ꯆꯤꯝꯕꯥꯜꯅ ꯊꯤꯡꯉꯤ ꯑꯗꯨꯅꯤ ꯁꯤꯗꯩꯗ ꯍꯥꯏꯖꯔꯤꯕꯁꯤ ꯑꯌꯦꯛꯄ ꯁꯔꯨꯛꯁꯤ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯁꯦ ꯅꯝꯕꯔ 2 to 6ꯇ ꯑꯩꯅ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯒ ꯌꯥꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯑꯁꯤ ꯅꯩꯅꯖꯔꯔꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯁꯦ ꯅꯝꯕر 3ꯗ ꯄꯥ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯗꯤ ꯄꯥ ꯍꯥꯏꯔꯤꯕ ꯏꯌꯦꯛꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯥꯏꯗꯣꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯍꯥꯏꯗꯣꯛꯄꯗ ꯆꯤꯝꯕꯥꯜ ꯑꯅꯤ ꯎꯝꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯠꯄꯨ ꯊꯤꯡꯏ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛ ꯍꯥꯏꯗꯣꯛꯏꯗꯨꯅ ꯅꯥꯇꯣꯟ ꯂꯝꯕꯤꯁꯨ ꯊꯤꯡꯏ ꯑꯗꯨꯅ ꯍꯥꯏꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛ ꯍꯥꯏꯒꯠꯇꯨꯅ ꯍꯥꯏꯗꯤ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛꯁꯦ ꯍꯥꯏꯗꯤ ꯂꯩꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛꯅꯤꯅ ꯁꯤꯗ ꯍꯥꯏꯐꯦꯠ ꯊꯦꯡꯉꯛꯑꯒ ꯉꯧꯒꯤ ꯁꯔꯨꯛꯁꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯏꯒꯠꯈꯤꯅꯦꯕ ꯑꯗꯨꯅ ꯅꯥꯇꯣꯟ ꯂꯝꯕꯤꯗ ꯂꯥꯛꯀꯗꯕ ꯅꯨꯡꯁꯤꯠ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯊꯕꯣꯟꯕꯤꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯇꯣꯟ ꯂꯣꯝꯗ ꯂꯥꯛꯀꯗꯕ ꯃꯁꯤꯁꯨ ꯊꯤꯡꯉꯦꯕ ꯑꯗꯨꯅꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛ ꯍꯥꯏꯒꯠꯈꯤꯗꯨꯅ ꯅꯥꯇꯣꯟ ꯂꯝꯕꯤꯁꯨ ꯊꯤꯡꯉꯤ ꯆꯤꯝꯕꯥꯜ ꯑꯅꯤ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯌꯥꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯠ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯣꯛꯄꯗ ꯆꯤꯝꯕꯥꯜ ꯑꯅꯤ ꯎꯝꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯠꯄꯨ ꯊꯤꯡꯏ ꯑꯗꯨꯒ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛ ꯍꯥꯏꯒꯠꯈꯤꯗꯨꯅ ꯅꯥꯇꯣꯟ ꯂꯝꯕꯤꯁꯤ ꯊꯤꯡꯏ ꯑꯗꯨ ꯆꯤꯝꯕꯥꯜ ꯑꯅꯤ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯌꯥꯅꯨꯡꯒꯤ ꯅꯨꯡꯁꯤꯠ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯏ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯅ ꯈꯪꯖꯔꯕ ꯈꯔ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯗ ꯄꯥ ꯍꯥꯏꯔꯤꯕ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯦ ꯃꯁꯤ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯆꯤꯝꯕꯥꯜ ꯑꯅꯤꯁꯦ ꯎꯝꯁꯤꯟꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯑꯅꯤꯁꯤꯅ ꯂꯥꯎꯅ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯊꯤꯡꯉꯝꯕ ꯍꯥꯏꯕꯗꯤ ꯆꯤꯝꯕꯥꯜ ꯎꯝꯁꯤꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠꯊꯤꯡꯉꯝꯕ ꯑꯗꯣ ꯆꯤꯝꯕꯥꯜ ꯀꯥꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯁꯦ ꯈꯪꯗ ꯊꯥꯗꯣꯔꯛꯀꯅꯤ ꯑꯗꯨ ꯉꯧꯒꯤ ꯑꯊꯣꯛꯄ ꯁꯔꯨꯛꯅ ꯃꯅꯨꯡꯂꯣꯝꯗ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯒ ꯅꯥꯇꯣꯟ ꯂꯝꯕꯤꯁꯨ ꯊꯤꯡꯒꯅꯤ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯑꯅꯤꯁꯤ ꯍꯦꯛ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯄꯥ ꯍꯥꯏꯔꯤꯕ ꯌꯦꯛ ꯑꯁꯤ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯤ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯄꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯆꯤꯝꯕꯥꯜ ꯑꯅꯤꯁꯤ ꯍꯥꯟꯅ ꯎꯝꯁꯜꯂꯒ ꯄꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯆꯤꯝꯕꯥꯜ ꯑꯅꯤꯁꯤ ꯍꯥꯟꯅ ꯎꯝꯁꯜꯂꯒ ꯄꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥ ꯍꯥꯏꯔꯤꯕ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯤ ꯆꯤꯝꯕꯥꯜ ꯑꯅꯤ ꯎꯝꯁꯤꯜꯂꯝꯕ ꯑꯁꯤꯅ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯁꯦ ꯈꯪꯇꯥ ꯊꯥꯗꯣꯔꯒ ꯄꯥ ꯍꯥꯏꯔꯤꯕ ꯌꯦꯛꯁꯤ ꯈꯣꯟꯊꯣꯛꯏ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯗꯩꯗ ꯆꯤꯝꯕꯥꯜ ꯑꯅꯤ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯌꯥꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯠꯁꯦ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤꯕ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯩꯗ ꯄꯥ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯈꯣꯟꯊꯣꯛ ꯑꯁꯦ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯦ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯥꯇꯣꯟ ꯂꯝꯕꯤꯁꯨ ꯍꯥꯟꯅ ꯁꯤꯗꯩꯗ ꯑꯊꯣꯠꯄ ꯁꯔꯨꯛꯁꯦ ꯉꯧꯒꯤ ꯑꯊꯣꯠꯄ ꯁꯔꯨꯛꯁꯦ ꯃꯊꯛꯇ ꯋꯥꯡꯈꯠꯈꯤꯕ ꯃꯔꯝꯅ ꯊꯤꯡꯏ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯒꯤ ꯋꯥꯍꯟꯊꯣꯛ ꯗꯤꯐꯤꯅꯤꯁꯟ ꯑꯁꯦ ꯑꯗꯨꯗꯤ ꯄꯥꯒꯤ ꯋꯥꯍꯟꯊꯣꯛ ꯗꯤꯐꯤꯅꯤꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯁꯤꯕꯨ ꯈꯧ ꯅꯤꯛꯇꯕ ꯁꯤꯗꯩ ꯍꯥꯏꯔꯤꯁꯦ ꯈꯧ ꯅꯤꯛꯇꯕ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯈꯧ ꯅꯤꯛꯇꯕ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯄꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯤꯕꯨ ꯈꯧ ꯅꯤꯛꯇꯕ ꯆꯤꯝꯕꯥꯜ ꯑꯅꯤꯒꯤ ꯅꯨꯡꯁꯤꯠ ꯊꯤꯡꯕ ꯈꯨꯅꯨꯡ ꯌꯦꯛ ꯀꯧꯏ ꯍꯥꯏꯗꯤ ꯆꯤꯝꯕꯥꯜ ꯑꯅꯤ ꯎꯝꯁꯤꯟꯕ ꯃꯇꯝꯗ ꯊꯕꯣꯟꯕꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯠꯁꯦ ꯃꯁꯤꯗꯩꯗ ꯊꯤꯡꯉ ꯂꯩꯌꯦꯕ ꯍꯦꯛ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯄꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯥꯒꯤ ꯗꯤꯐꯤꯅꯤꯁꯟꯗ ꯃꯁꯤꯕꯨ ꯈꯧ ꯅꯤꯛꯇꯕ ꯆꯤꯝꯕꯥꯜ ꯑꯅꯤꯒꯤ ꯅꯨꯡꯁꯤꯠ ꯊꯤꯡꯕ ꯈꯨꯅꯨꯡ ꯌꯦꯛ ꯀꯧꯏ ꯑꯗꯨꯅ ꯄꯥ ꯍꯥꯏꯔꯤꯕ ꯌꯦꯛ ꯑꯁꯤ ꯃꯥꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯦꯛ ꯑꯁꯤ ꯈꯨꯅꯨꯡ ꯌꯦꯛ ꯑꯁꯤ ꯆꯤꯝꯕꯥꯜ ꯑꯅꯤꯒꯤ ꯈꯧ ꯅꯤꯛꯇꯕ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯅꯨꯡꯁꯤꯠ ꯊꯤꯡꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯡꯁꯤꯠ ꯊꯤꯡꯉꯕ ꯃꯔꯝꯅ ꯅꯨꯡꯁꯤꯠ ꯊꯤꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ
masigi definition asi chimbal anigi khaunik taba nungsit thingba khunung ye kawi haibasina pagi definition ni amukana hajage pagi definition asi yek asi chimbal khanau niktaba chimbal anigi nungsit thingba khunung ye kawi matang asida pagi matang da sablapna aina khara phungdokchaba loijare channel asigi mamingna Manipur language feature ayaki imingna ngangkham premesor masang upload tawo matamda mayam amo unanaba honasi ngasigidi matang asida losinjana matang yorole channel asigi mamingna Manipur language feature ayaki imingna ngangkham premesor mayamna awara palerabasu haibirau ai harauna loksinjagani matang asida mayam punamupu ikai khumnajaraga losinjarage mathangi upload tawo matamda amuk mayam unaminasi